ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯆꯥꯅꯨꯄꯥꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3:40 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯄ꯭ꯔꯧ ꯀꯕꯨꯏꯈꯨꯜꯗ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯀꯥꯃꯩ ꯃꯗꯨ ꯆꯍꯤ 65 ꯀꯧꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯒꯅꯦꯁ ꯗꯥꯁ ꯀꯧꯏ ꯁꯉꯥꯏꯄ꯭ꯔꯧꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯔꯟꯖꯤꯠ ꯗꯥꯁ 25ꯅꯤ ꯃꯍꯥꯛ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯁ꯭ꯇꯦꯠ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯇꯤꯝꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯃꯁꯨꯔꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯣꯛꯅ ꯊꯥꯒꯠꯂꯛꯄ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯩꯇꯩꯅ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯎꯠꯇꯒꯤ ꯅꯠꯇꯦ ꯆꯥꯛꯂꯤꯕ ꯂꯟꯃꯩꯗ ꯄꯦꯇ꯭ꯔꯣꯜ ꯕꯦꯔꯦꯜ ꯑꯣꯏꯅ ꯍꯩꯖꯤꯜꯂꯛꯄꯅꯤ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯏꯁꯥꯒꯤ ꯏꯔꯩꯕꯥꯛꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯊꯥ ꯑꯃꯈꯛ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯤꯔꯣ ꯑꯉꯝꯕꯗꯨꯅ ꯃꯄꯨ ꯑꯣꯏꯖꯍꯧꯔꯁꯅꯨ ꯀꯨꯀꯤꯅ ꯍꯥꯠꯈ꯭ꯔꯗꯤ ꯐꯔꯦ ꯍꯥꯠꯄ ꯉꯝꯈꯤꯗ꯭ꯔꯕꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯉꯛꯁꯤꯗ ꯊꯧꯔꯤ ꯊꯨꯔꯒ ꯀꯪꯂꯥ ꯃꯃꯥꯡꯗ ꯍꯥꯠꯄꯤꯔꯣ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯎꯊꯣꯛꯂꯤꯕ ꯁꯤꯅ ꯏꯁꯥꯅ ꯇꯧꯕ ꯈꯨꯌꯦꯛ ꯑꯣꯏꯖꯔꯒꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯈꯥꯡꯕ ꯇꯁꯦꯡꯅ ꯋꯥꯔꯦ ꯈꯨꯠ ꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯂꯒ ꯈꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯑꯞꯗꯦꯠ ꯑꯃꯅ ꯋꯥꯔꯜ ꯋꯥꯔ IIꯒꯤ ꯃꯇꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯗ ꯅꯥꯖꯤ ꯀꯃꯥꯟꯗꯔ ꯑꯃꯗ ꯍꯪꯉꯤ ꯅꯪꯅ ꯖꯨꯏꯁꯁꯤꯡꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯉꯛꯅꯈꯤ ꯑꯩ ꯑꯍꯥꯟꯕꯗ ꯖꯨꯏꯁꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯍꯥꯠꯂꯕ ꯃꯇꯨ ꯍꯥꯠꯂꯕ ꯃꯆꯤ ꯍꯥꯠꯂꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯠꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯃꯁꯥꯗꯪ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯂꯩ ꯑꯣꯟꯈꯠꯂꯒ ꯈꯨꯠ ꯍꯟꯕ ꯉꯝꯗꯦ ꯁꯥ ꯁꯟ ꯐꯥꯎꯕ ꯃꯆꯥ ꯁꯣꯛꯂꯗꯤ ꯇꯥꯟꯅꯔꯒ ꯋꯥꯏ ꯃꯣꯏꯁꯤꯗꯤ ꯃꯤꯁꯨ ꯅꯠꯇꯦ ꯁꯥꯁꯨ ꯅꯠꯇꯦ ꯌꯥꯝ ꯇꯣꯟꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯠꯄꯗ ꯄꯥꯞ ꯄꯨꯔꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞꯁꯦ ꯃꯩ ꯍꯧꯅ ꯆꯥꯛꯂꯕ ꯃꯤꯁꯤ ꯃꯤꯅꯥ ꯃꯔꯛꯁꯤꯗ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯂꯩꯄꯥꯛꯀꯤ ꯐꯨꯔꯨꯞꯀꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯤꯕꯁꯤꯡꯁꯦ ꯁꯥꯗ ꯍꯦꯟꯕ ꯇꯣꯟꯕ ꯀꯥꯡꯕꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯒꯤ ꯑꯞꯗꯦꯠ ꯑꯃꯅ ꯔꯟꯅꯤꯡ ꯑꯣꯏꯔꯁꯨ ꯑꯣꯄꯣꯖꯤꯁꯟ ꯑꯣꯐꯤꯁꯔ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯁꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯁꯅꯨ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯣꯏꯁꯅꯨ CSO ꯑꯣꯏꯁꯅꯨ ꯃꯍꯩꯔꯣꯏ ꯑꯣꯏꯁꯅꯨ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞ ꯀꯤꯅꯦꯅ ꯁꯤꯕ ꯀꯤꯗꯅ ꯂꯟꯊꯦꯡꯅꯅꯤꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯒꯤ ꯊꯧꯅꯥꯁꯤ ꯍꯦꯛ ꯍꯟꯈꯤꯕꯗ ꯂꯩꯕꯥꯛꯁꯦ ꯂꯣꯏꯔꯦ ꯁꯤꯃ ꯍꯥꯏꯖꯒꯦꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯍꯥꯟꯕꯗ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯄꯥꯎꯖꯦꯜ ꯗꯦꯛꯁꯇꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯁꯤꯡ ꯀꯟꯕꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤ ꯅꯤꯁꯥ ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯕꯒꯤ ꯆꯥꯡ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯅ ꯖꯥꯇꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯔꯀꯥꯔꯅ ꯅꯤꯁꯥ ꯆꯥꯕ ꯑꯃꯁꯨꯡ ꯌꯣꯟꯕ ꯊꯤꯡꯅꯕ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯧꯈꯠꯂꯕꯁꯨ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯒꯠꯂꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯅꯤ WYSP ꯀꯦꯞꯁꯨꯜ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯀꯔꯕꯥꯔ ꯇꯧꯕ ꯀꯌꯥ ꯑꯃ ꯐꯒꯠꯈ꯭ꯔꯦ ꯑꯃꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯗ ꯊꯝꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯟꯊꯍꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯅꯤꯁꯥ ꯌꯣꯟꯕ ꯑꯃꯁꯨꯡ ꯆꯥꯕ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯍꯣꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯅꯤꯁꯥ ꯌꯣꯟꯕꯒꯤ ꯊꯕꯛꯇ ꯃꯨꯁꯂꯤꯝ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄꯗ ꯅꯠꯇꯅ ꯃꯃꯥꯡꯗ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯦꯟꯅꯔꯝꯕꯒꯤ ꯀꯦꯁ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯕꯁꯨ ꯁꯔꯀꯥꯔꯅ ꯑꯈꯟꯅꯅ ꯌꯥꯝꯅ ꯀꯟꯕ ꯑꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯤꯁꯥ ꯊꯤꯡꯅꯕ ꯍꯣꯠꯅꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯁꯥ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤ ꯄꯨꯂꯤꯁꯅ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯂꯧꯈꯠꯇꯨꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯥꯔꯣꯟꯗ ꯃꯃꯜ ꯋꯥꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤ ꯄꯨꯂꯤꯁꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯊꯤꯡꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯒꯤ ꯑꯆꯧꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯂꯣꯏꯅꯅ ꯌꯨꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯌꯨꯉꯧ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯨꯔꯕꯁꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯃꯗꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯀꯟꯇꯤꯟꯁꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯐꯣꯡꯅ ꯌꯣꯜꯂꯤ
Pulisna Kurambal Kaitil Yauna Masiki Akoibda Yu Yuan Butukan Sing Hak Nihak Drive Setaduna Yu Yuan Bama de Polam Sing Fogalabasumadugi Kanaba Pangamdrit Manipur Lady BJP na Lusing but Langas in Isteris the Lady Miyam Yefana Bamati Sakonaba Hiram Kiara Project Amadi Skim Kafekatanofanari Sarkargi Tausalasi aphaba Maked Sanctionally Adubu Zati Sigi Tungi Yumbi Oihoga River Nahasing Nisagi Ipak the Iraq River Sida Akanaba Miyangamasang Magitangai Fadabado Nasing Simak Mang the Tadam Lady Sarkar Nisagi Polam Sing Yuan Bamasum Sab Sing Tina Bohona Rivasi Hena Mai Pakna Pangkupungam Navamadi Tungi Yumudal Oigado River Nahasimu Matik Saba Yumbi Amamam Oibangam Nabahiram Sita Hen Mamiyang Sangani Tamthiraba Nisagi Polam Sing Karbar over the scenery Bamuising Aingoeva Akan Maserak Pidanavana Ngasipawa Pidavanangasipawa is the Nishayon Bamusum Sabagi Masingasi Ising Isakum Hengalapani Habisi Sarkana Kangpom Tri Nishating with the Sakaramasumia Puna Kungjang Junction Minarabadi Mai Pakpa Haiba the Oigani Haipa Miyamda Tamzari Atopa Paukrana Panampau Sidi Lakusaraga Awat Pozas Niam Sum Haptriba Pauba Admission Lobiaroi Desam Manipur Langaki Makata Ladiba College the Hang Live to one subject sing a sigil from Topo Ozasing University Ordinance Napi Name Gimatungina Late River Power Oza what live subject sing admission Lobiaru Hena Democratic Students Alliance of Manipur Desam Akan Bogapun Tamkre Kokaitil Labor Desam May Lucian Nangasi Pangto Kiba Pau Gimi Mamada Mahairo Look Asiki Secretary General Toitoibana Mataki Wapam Mazi Fongo Ladunam Hai Mahairo Look Asina Mahairo Singi Yang Laga Liba Kontanga Sigi Mayukta College ki Principal Amadi Head of Department Sing Admission Process at Ravadi Mahairo Singi Right Manganava Sin Batauxuni Haina Desam Amadi Mahairo Kunaina Logani Mauna Makataraduna Oza Laitava Natragan Laipam Topo de Gisuna Laitrava Kulesinda Mahairo Kia Admission Intake capacity Wang the admission Toxulaga Tung the Takpinava Oza Laitavadi Mahairo Sing Pak Nana Natavu Upai Shijinaduna Exam Tabix and Abiama Collecting the Hudurapli Asigumba Patravas and Abias Education Minister Commissioner Ramadi Director now Tawoina to 1 money Masida Amuk College ki Principal Amadi Department ki Head Singna Sagotuna Mating Pangsinduna Rakli Asigumba Pate Kanglaba Tawong si College Sing the Kudak Tagilefanaba Education Minister Namaying Sangma Matatai Kang Haide Hydra Ladiba Commissioner Amadi Director Singna Issue Shibu Mamutana Masa Kain Pututuna Manipur University ki Ordinance ki Matungina Subject Wise ki Oza Kalefam Tip Kaya lady, Kaya Wali, Desamna Hidi Basina Kari no Habisi, Mamutan Education Minister the Kanganava, Honapam Tui. Supply gi, construction gi, Tabak Kangam Doina, Shenzhou, Punminanava Duga, Levaki Mairo Shingi, Yaifunava Tabaktana, Matai Topugi Monto, Vigano Hana Sumano Fontoki, Asigumba, College the lady problems in Education Minister, Commissioner Amadi Director Nakanavigi Mahuta. Mataiga Manaupiga Wari Sanava Yadi Haibagum Kumduna Larakpigi Mahina University the Master Tamzagi Haiba Mahiro Sunglay Latava Kum Kang Sahi Lakatoriba Sahi English Nganiga Kungamanga Kungataruki Academic Section the Oigadori Academic Section si Master Tamnaba Mahiro Latava Kum Kang Masai Oigadoriba Director Gi Matho Masakanga Taudaba Commissioner gi matak fazana tawtobadagini English nganiga kungo homdoi kunga mari the 12 exam pass tawduna National Education Policy gi ahanba first semester tamkraba mahairoi singi marakta iramdam sana laipak sidasu tamthiba mahairoi sing haujuk phaba first semester gi exam pangthoktan laire duga Manipur gi wangmada matam amatada first semester tamkiba mahairoi sing haujuk third semester tamba hokre National Education Policy 2020 ki matungina semester amagi exam thabagi mawong si numit masing na satnabagi mahutta credit award haiduna semester amada pung asuk mahairoi sing tambigadabani haiduna mayek singna panduna yauri masigi matungina semester amagi manungda tampam thokpa pung sing adu surabadi mahairoi sing gi exam pangthokpa yabagi khudong saba piri anoba subject course ama hangdokpada faculty kya legani room gi mawong matau Laboratory ki mawong matau kamdawgani haibisigi matangna Manipur University na English nganiga taraka tareta putholiba Ordinance asi NEP 2020 ga sunaba mawngna semdok sadokpagi tangai fadaba laire haina kiara khana Manipur University ki authority ki mafamda haijarabasu ngasi phawbada manada haptuna lairi
Manipur University na iramdam asigi higher education asibu phagat hanabagidamata laibiba oirabadi NEP 2020 ga sunaba ordinance athubu matamda puthokpiu masina Manipur lenga ki makhada laibiba college ngasi streamline tawnaba honabada hena khudong sahangani haiba wafam su makna phongdokhi mana makha taraduna education haibisi khunai amagi yanglen saruni masibu mapangal kangkat handuna khunai si masamo fanba si Manipur lenga ki tangai padaba thaudangni maram asina Manipur education system asi faganaba madi matamga sunana semga sagatpa haibisi Manipur lenga asigi policy oifam thui policy eduda sunadraba mi khudima sindokpa hongdokpa lauthokpa haibisi lenga adugi mathoni yadraba policy ga sanadraba corrupted oiraba officer singbu sakmai wanong wasa tauduna makha sum sangtharabadi lenga na putholiba policy du fail oiba masana taani Hausu Manipur lenga ki mafam da desam na haijening bo wafam di lenga na putholiba policy du mapung fana niyam suna pangthona ba khona hodriba natragana policy du ko sunadraba corrupted oiraba officer sing adu kankatuna thamgadori bra haibisini Manipur da laidiba IS officer MCS officer sing sigi marakta aphaba education bu yokhat pamba leba asubu samganing ba mi ama phau leitrabra makhoi ani uhum sina punamakti hele haina lenga sina laurabra Kunai sipu mating lain semga sagasi hairabadi Manipur education da ikai khumnari bisi minister na akan mamiyeng sama matamoire mapu pandabagu makhata na kau thabugum thadok labadi Manipur education gi lamai da anga kunai ga yamona ba thaudok kya thulak loi hainingai leiti hainasu desam gi general secretary thoi bena makhata na phongdorakli makhasa tharappo ina kangla pau editorial Miyamna thamjagi Miyamna yadrabadi tawridabani Miyamgi mihut oiduna lengak longi thaukai pangba MLA minister sing oigera bureaucrat oigera natragana akana thau misang sangalaiba singbu oiro natragana CSO singbu oigera Miyamna yadaba madi Miyamgi mayokta leiba thabak sing amata tawridabani Miyamgi mayokta ngammi haiduna nampu hapu da thabak tawrabadi madugi aphaba phal phangroi masimangna Miyamgi kholau sembiba mapu ishorgi kholau ni haina launaribani Karigumba lengak lon gi thaugai pairiba angam mathausing natragana kanagumba taubungamba miyoisingna Miyamgi mayokta leiba thabak thoramsing ngammi haiduna nampuda tawba tarabadi madugi mahi poloida aphaba oigande hausi state asida Kuki ama sumite yani gi marakta khulaigi mukna bathokliba sigi woroisin purakpa ngamduna leiribasi India government ngammi haiduna nakal namatay goiba miyengda yonglei maireina ba thauksal sathabadagini leba sigi mathakta illegal immigrant sin Kuki jau narco terrorist na aphaba makhalgi lalgi khusu khulai pairaga mitai miyam hatpa made yungkai mai thaduna area domination gi thabak chathaduna Manipur gi manungda Kuki singi tokhai laiba ama semna bokhonari ba India lengana athingba apanba pibigi mut landara khiba makoi bu ngak senuna thambai bi singammi haiduna tawba miyam gi mayokta leiba thawni masimangna India government ki thawong gi mayokta miyamna penaba madi thajadabagi khulaw laidi Nakalani gi marak thokpa khulai gi muknabagi lalgi woroisi lengana purakna ba khonabagi mahut nakalamada ngak senuna thambai bisi apunbagi saktam ngak liba miyamgi mayokta leibani India lenga ki thawong thawsilasida political goeba hidden agenda kari leibagi no haibadu miyam amaru oina apunbagi saktam ngak liba singda khanganda bagi maram kari no Sahi ama henjilaglaba loikham naidaba wathok asigi woroisin hauzik pangthokliba Lok Sabha mikal loiraba matungna purakna bo khonagani hairibasi karamba mongda woroisin purakadoribano haibigi matangda Miyamna mit nakong singna sena haudaba thoklabadi apundagi saktam natragana lengak lon administration da akaiba piba yong tan yengi woroisin purakna bo khonaragloi hainingai leiti Asiguma makhalgi ngammi haiduna miyamgi mayokta leiba thausil satharakpa thoklabadi miyamna yaningdaba madi pendabagi kholaw lawba khaknatana karisu tawba ngamdana apunbagi saktamgi damak layoikraba ipai pusingi haktatagi leptana thawai pontha piduna lisangsina saktam ngaktuna lakhibadu masa masuoiba ngasigi mirolna mangankhiba tarabadi ipai pusingi khubamda khona nesinjaba oina thokani Hauzi tholibu wathok asida law and order amadi miyamgi punsi amasum lanthum ngak senanaba leiriba Indian Army paramilitary force na landa rakhiba mitop terrorist gi mayokta lepagi mohot lal ngak libasingdo oina nongmai singdol onsenbagi wathok leiriba si India gi lusingba singi puksel sengdabagi khudamni
Laingak na ngamkai ngak sian bagi thawai pangaliba akaknaba paramilitary force amana atamnana landara khibasin Kuki zaunar kotiori singa punasat minaduna khulngak liba miyamna nongmai bomb top kapata yaure haba waka lairi laingak na miyamgi waka tabagi mahut tuan loibi loyagi mafamsingna khulngak liba force sing lathulaga lamen tuen basinga lengon aduna samin takminariba force aduna mut sinjinana thawrang hana lairamba BSF amadi atai forcing lathokpa yarai aduga miyamgi thajaba manglaba akaknaba paramilitary force amana mut sinjinduna thamnaba honaraglibasi mitai hanaba madi apunmegi saktam thuwainaba honabada lenga yaurabra haiba miyamgi kholau taba madi miyamna pamdaba thabak makasa thanaba honabana lenga ki asumu ware poigene hiramasida state lenga na miyeng sangduna miyamgi ihul khangna thabak tawraba asumba khongthang oigani Miyamna yadaba thabak tawroidabadi angam athausin ngammi haiduna nampuda tawrabadi poloida madugi aphaba phal oidi atopa paomana ipa ipuna ngaklamba ngamkhaida compromise khak tawroidabani pi premananda shiba sangba iraibak ifrup kananaba amat oina firep lawminaba mathautai ingtapa puraknabani haiduna ipa ipuna ngaklamba ngamkhai nat amadi furup ki oiba wafam compromise khak tawroidabani yellow furup khudimangna Satningwa mafamna satpa ngamlaba khaktada lana si loigani hane BJP Manipur Pradesh ki General Secretary P Premanandana phongdokhe wafam asi Universal Friendship Organization UFO Imphal East Zone 2 Bamon Kampu Battalion gi manung chena leiba mitai huyal langlon sintam sanglen UFO Naharuk pangong makhong branch ngasi pangthokhibu kunga teres suba rising day gi thoromna manga phongdokhibani Ibudau pakhang bayekpa Malem gi Firal Singhatuna pangthokiba thawramaduda Nahar GP gi chairperson TS Sanjina thawrama puamadi women's activist case Hayes Nuzaleman akhanaba mithunglen oina saruk yaduna UFO gi vice president R Kesna Parihal secretary general Y Mairaba yauna organization asigi battalions secretary sik battalion commanders members amadi Maikay dong Imaibel Mairapai bising su saruk yaki Thauramgi athoba mithunglengi warwal piraduna P Premanandana phongdokhibada ipa ipuna sai lising kya ngaktuna thamlaglaba lamdam asi hundoktuna aikhoi khaksat yaroi ngasi de lamdam asida sangsalba khulai paiba mitop singa madi saidang masingna landaраktuna aikhoi gi lam asibu masi tana yenana wa khonarakti masi khangna siba sangba iraibak ifurukana ba aikhoi amata oina phirep lawmina ba mathautai isagi iramdam asida ngasidi aikhoi satningba mafamda ningtamna satpa ngamdabagi phibam amada lakli Tangkul oisano, mitai oisano, lamdam asik yellow purup singna satning bamapamna ningtamna satpa ngamnaba khaktada ngamlaba khaktada lana si loiri haina lawiyagani mangna makha taraduna lana madi nomai kapnariba asisu loikhine dubu ingtapa amadi tangdulai taba purakna bani haiduna ipai puna ngaklama ngamkai nat amadi furup ki oibu wakum kaidonungda compromise tawduna yasinaba purakna ba khonaroidabani iraibak ifrup kananaba ekhoi amat oina hotna minasi haikenasu pausda makhatana phongdorakli Makasa tharak poina paujal pauseg editorial Miyamna thamjage lushila poina Imphal City the sex worker masing hengalakpa Malemda leriba miyoiba jibana khunda laita aduna leriba apikpa shahardigi horaga metropolitan city fawda sex workers sing lei mafam gi oina standard khenabigi wakhaktani madi mafam dugi civilization gi matungina control tawgi khenaba leiba khaktani miyoiba jibana leriba makhai chu thingba ngamdana leiraga dabani piklaba su pikna Imphal shahar sida su sex worker kya leiri Imphal gi hotel khara de sex workers sing thamduna business tawri habisi Manipur police na marak ta hotel sing red tawbada fakat pakayana khudamaduma oiri sex workers sing masing yamna sar asida sakta aba matamsu asauba harau kumai maya habidi Christmas yausangwadi ningol sakoba maya da heli masina taglibadi sex workers sing asi ayamana sel thungi phibam phatabadigi oirakpan ayamani habini Wafam simak sar sida saktariba sex workers singi maramda thiziliba mioi kya gi report su adumak panari haujik leba sida thukliba miyat mipun kyana nauna mawa mapureba kaina duna lukhrabi oihorabi kyana masa sung lairik laisu tamnaba sekna sanaba समाज की हराकुमे मदी सनबी क्या यावनब होनबदा सुपसिन हायरबदा इमुंग मनुंग पुनब होनबदा अराइब मदी असंब लंबी थिरक सेक्स वर्कर मसिंग हेंगलखिबनी लमदम सिद सेक्स वर्कर मसिंग यमलकप हाइबसिदा थोलकदब प्रॉब्लम सिंग मनुंगदा मियोइबना कीनरब एड्स लाइना लैबा मीसिंग हेंगलखनी हानसु सेक्स वर्कर सिंगदगी लाइना अस संदोरप मीसिंग यामी मदी लाइना अस संदोरनबगी अचौब मरम अमसुनी हाइबसि खंगमना
AIDS laina sandorako thingnaba hotnabada haktinabada chekshinaba awareness kya Manipur Sarkar gi Health Department gi makhada leiba Manipur AIDS Control Society makes amadi civil society organization kyana yamlaba senfam thadaduna amadi matam sangna hunari aduba ngasi phawbadi tamthiraba laina makhal asi thingma ngamduna lairi sex workers sing asina saktana standard leiba mafam amadi makoina haktinnagadaba miyoising ikai khumnana loinabina thawrang amata pekatri society asigi honglakliba yawol adumak yoroklagadaba P3B mafamsingdasu adumak lainaragadaba makoigidamak society asina karigumba kharadi senwiba sumlagani sex worker gi sinfamdagi lapthorakpa yaba nupising makoigi senthok lambi ama senbibaga loinana makoigi sada naudada lambi asida satkhidana thawrang kya sa pekhatpi sungani sex workers sing sumi oibani society asida hinglibani haibasi khanbiduna makoigi damaktasu akhanaba thawrang pekhatpi sungani shakarna sumi oibagi minungsi yenglaga hiramsida pukning sangsi haiba paujal pausi editorial Miyamna thamjari aduga hausi koinadi Miyam pausi matang sa sinjarage mas Miyam puna no update ngaminasi